ꯄꯣꯠꯆꯩ ꯃꯃꯜ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ 1 ꯑꯣꯛꯇꯣꯕꯔꯗꯒꯤ LPG ꯒ꯭ꯌꯥꯁ ꯃꯃꯜ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯄꯥꯎ ꯂꯩꯔꯤ꯫ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯑꯁꯤ ꯀꯌꯥ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯥꯎꯊꯣꯛꯇ꯭ꯔꯤ꯫ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ, ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯤ꯫ ꯃꯣꯗꯤ ꯁꯔꯀꯥꯔ ꯍꯧꯖꯤꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯀꯁ ꯇꯧꯔꯤ꯫ 12% GST ꯑꯣꯏꯔꯝꯕ ꯑꯗꯨ 5% ꯈꯛꯇ ꯑꯣꯏꯔꯦ꯫ ꯑꯣꯂꯥꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤ꯫ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜ ꯑꯣꯏꯒꯗꯧꯔꯤ꯫ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏꯕꯁꯤꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜ ꯑꯁꯤ ꯂꯩꯅꯕꯅꯤ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯒ꯭ꯂꯣꯕal ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯝ ꯀꯦꯁꯄꯔꯁ꯭ꯀꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯗ 45% ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯣꯏꯔꯦ꯫ ꯋꯥꯔꯜ ꯄꯨꯝꯕꯗ ꯏꯟꯗꯤꯌꯥ 43 ꯅꯝꯕꯔꯗ ꯂꯩ ꯁꯥꯏꯕꯔ ꯑꯦꯇꯦꯛꯇ꯫ UNꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇ 350% ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯔꯤ꯫ KYC ꯄ꯭ꯔꯨꯐ ꯍꯥꯏꯖꯤꯜꯂꯒ ꯂꯤꯡ ꯑꯗꯨ ꯁꯦꯟ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ, ꯕꯦꯡꯛ ꯗꯤꯇꯦꯜꯁ, ATM ꯄꯤꯟ ꯀꯌꯥ ꯑꯃ ꯐꯣꯔꯝ ꯑꯗꯨꯗ ꯃꯦꯜꯍꯜꯂꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯤ꯫ ꯁꯛ ꯈꯪꯗꯕ ꯂꯤꯡ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯅꯝꯂꯨꯔꯒꯗꯤ ꯃꯣꯕꯥꯏꯜ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯁꯦꯀꯦꯟ 10ꯃꯨꯛ ꯑꯣꯐ ꯇꯧꯕꯤꯌꯨ꯫ ꯃꯣꯕꯥꯏꯜ ꯑꯣꯏꯔꯒꯗꯤ ꯁꯤꯝ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯀꯦꯟ 10 ꯃꯇꯨꯡ ꯍꯥꯞꯄꯤꯌꯨ꯫ ꯕꯦꯡꯛ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯛ ꯀꯝꯄꯅꯤꯅ ꯀꯩꯗꯧꯅꯨꯡꯗ ꯀꯣꯜ ꯇꯧꯔꯒ ꯗꯤꯇꯦꯜꯁ ꯍꯪꯉꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔ, ATM ꯄꯥꯁꯋꯥꯔꯗ, OTP, ꯑꯦꯗ꯭ꯔꯦꯁ, ꯄꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯁ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ꯫ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯀꯣꯜ ꯂꯥꯛꯑꯒꯗꯤ ꯐ꯭ꯔꯣꯗꯅꯤ ꯈꯪꯕꯤꯌꯨ꯫ ꯃꯐꯝ ꯈꯔꯗ ꯚꯦꯛꯁꯤꯟꯒꯤ ꯃꯤꯡꯗ ꯄꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯁ ꯂꯧꯊꯣꯛꯂꯒ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯚꯦꯛꯁꯤꯟ ꯑꯁꯤ ꯐ꯭ꯔꯤꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤ ꯐ꯭ꯔꯤ ꯀꯣꯚꯤꯗ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯗꯁꯨ ꯗꯣꯛꯇꯔ ꯂꯥꯛꯑꯒ ꯚꯦꯛꯁꯤꯟ ꯀꯥꯞꯂꯤ꯫ ꯃꯁꯤꯗ ꯑꯥꯙꯥꯔ ꯅꯠꯇ꯭ꯔꯒ ꯄꯥꯟ ꯀꯥꯔꯗ ꯑꯣꯔ ꯚꯣꯇꯔ ID ꯑꯗꯨ ꯄꯨꯕꯤꯌꯨ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯚꯦꯛꯁꯤꯟ ꯑꯗꯨ ꯀꯥꯞꯊꯣꯛꯄꯤꯌꯨ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯂꯣꯏꯅꯅ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗ SMS ꯑꯃ ꯂꯥꯛꯀꯅꯤ꯫ SMS ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯂꯤꯡ ꯑꯃ ꯐꯪꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ SMS ꯂꯥꯛꯇ꯭ꯔꯒꯗꯤ ꯐ꯭ꯔꯣꯗꯅꯤ ꯈꯪꯕꯤꯔꯣ꯫ ꯃꯔꯝꯗꯤ ꯂꯤꯡ ꯑꯗꯨꯗ ꯆꯪꯂꯒ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯄ꯭ꯔꯤꯟꯠ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯄꯥꯏꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ SMS ꯑꯗꯨ ꯂꯥꯛꯇ꯭ꯔꯒꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯅꯔꯁꯇ ꯍꯪꯕꯤꯌꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ SMS ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯐ꯭ꯔꯣꯗ ꯀꯣꯜ, ꯐꯦꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯟ 32.36 ꯀ꯭ꯔꯣꯔ ꯃꯤꯑꯣꯏ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯅꯝꯕꯔ 1 ꯑꯣꯏꯔꯦ꯫ ꯑꯅꯤꯁꯨꯕꯗ ꯑꯃꯦꯔꯤꯀꯥ ꯑꯣꯏꯔꯤ꯫ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯜꯐꯥ, ꯕꯤꯇꯥ, ꯒꯥꯃꯥ, ꯗꯦꯜꯇꯥ ꯑꯃꯗꯤ ꯗꯦꯜꯇꯥ ꯄ꯭ꯂꯁ꯫ ꯗꯦꯜꯇꯥ ꯑꯃꯗꯤ ꯗꯦꯜꯇꯥ ꯄ꯭ꯂꯁ ꯑꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯚꯥꯏꯔꯁ ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯤꯅ ꯆꯪꯈ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯦꯟꯇꯤꯕꯣꯗꯤꯁ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ꯫ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯚꯤꯗ ꯊꯥꯔꯗ ꯋꯦꯚ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯡꯅ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯊꯣꯛꯄꯤꯌꯨ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯐꯥꯎꯕꯗꯤ ꯍꯩ ꯆꯥꯕ ꯑꯃꯗꯤ ꯌꯨ ꯊꯛꯄ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯁꯜꯂꯒ ꯅꯠꯇ꯭ꯔꯒ ꯊꯛꯆꯤꯜꯂꯕꯗꯤ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯁꯅꯥ ꯂꯩꯕ ꯃꯇꯝꯗ ꯑꯁꯦꯡꯕꯅ ꯀꯔꯝꯕꯅꯣ, ꯁꯦꯡꯗꯕꯅ ꯀꯔꯝꯕꯅꯣ ꯈꯪꯕ ꯋꯥꯔꯦ꯫ ꯒꯣꯚꯔꯟꯃꯦꯟꯠꯅ 1 ꯖꯨꯂꯥꯏꯗꯒꯤ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯁꯦꯡꯗꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯒꯅꯤ꯫ ꯗꯨꯀꯥꯟ ꯑꯆꯧꯕꯗꯒꯤ ꯗꯨꯀꯥꯟ ꯃꯆꯥꯁꯤꯡꯅ ꯁꯅꯥ ꯂꯩꯕ ꯃꯇꯝꯗ ꯁꯅꯥ ꯑꯁꯤ ꯀꯌꯥꯝ ꯁꯦꯡꯉꯤ ꯁꯦꯡꯗꯦ, ꯃꯤꯅ ꯍꯨꯔꯥꯜꯂꯒ ꯌꯣꯜꯂꯛꯄ꯭ꯔꯥ, ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯕ ꯃꯣꯕꯥꯏꯜ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ Play Storeꯗ ꯆꯪꯕꯤꯔꯒ BIS Care ꯑꯦꯞꯁ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯆꯦꯛ ꯇꯧꯕ ꯌꯥꯅꯤ꯫ ꯁꯅꯥ ꯆꯥꯎꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯍꯣꯜꯃꯥꯔꯛ ꯂꯣꯒꯣ ꯌꯥꯎꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯁꯅꯥꯒꯤ ꯃꯃꯜ ꯈꯔ ꯃꯈꯩꯗꯤ ꯍꯣꯡꯗꯔꯦ꯫ 10 ꯒ꯭ꯔꯥꯝꯗ ₹46,970 ꯄꯤꯔꯤ ꯑꯃꯗꯤ ꯂꯨꯄꯥꯅ 1 ꯀꯤꯂꯣꯗ ₹68,049 ꯑꯣꯏꯔꯤ꯫ BIS Care ꯑꯦꯞꯁ ꯑꯁꯤꯗ UID ꯅꯝꯕꯔ ꯍꯥꯞꯂꯒ ꯆꯦꯛ ꯇꯧꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯗ ꯂꯥꯟꯅ ꯐꯪꯅꯔꯒꯗꯤ ꯁꯅꯥ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯏꯁꯥꯗ ꯀꯥꯟꯅꯕ ꯐꯪꯕꯤꯔꯒꯗꯤ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯌꯥꯎꯕꯤꯔꯒꯗꯤ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ
all bell button su click tawbiu asigi kana ba hairagadi mathangi video da isagi mobile natra computer da hana fangbigani angamba makai friends in the share su tawbiu tambal lepiganu I love you all, thank you.